Handak America gi film studio mana New York tagi do mokoi film studio le rising se masida mokoi gi Marvel gumna Superman comics asugumba film puthokpa adugumba company hairi se DC hairi detective comics adugumba type ki film puthokpa masigi company asina film puthokre Superman anogba masina Israel ki government amadi Israel ki public sing phajana nungai hen ki dressing asi anti Israel sarakpani movie ase haiduna hojik news ka adawasi headlines oiri aduga Israel ki amni kai ngai oiba adugumba wari kaya masigi movie asida yawi haiduni Israel sarse aduga masigi wari ase leiduna yeng ko matamda Gaza da hojik Israel toriba masigi mami tahali masida base tawraga sabani sini hojik Israel na hairise Superman movie putorak laga Israel ki government amadi public na sounding dorise criticize tawrise masi karigino masida Gaza ki angle karam na lakli masidi main point wedise so DC na talaga detective comics ko ba film industry sa putorak iba new Superman film asigi director ase James Gunn kawi aduga masigi movie ase phaukiba am phaukiba mingchat ke baduga box office ta hit oi ke duna income yam chaun to ba si su makoi gi objective ni sini aduna matam sida di khwai de nainari be issue ase Gaza gi ni masida wa nangli pa public ki phiba masi prithvi da high launari bani am di Israel pe am criticize taunari bani aduna film asigi wari ase Gaza am di Israel gi wari ga khara related to halak bani sini well film asigi wari manungi oi wari do asumna ni hai Bolivia ko ba fictional superpower laibak amalai sini masigi Bolivia country as a militarily aggressive oi parliament ba amata ama attack to amanumte attack to was yam to ba country ni film asida fictionally asum su hele sini aduga America na haliba Bolivia asida matengam sauna to ba aduga toina mateng pangsin ba tabak kudinga makoi gi help to ba aduga Bolivia sina maga thangna ba laibak machasing ta frequently attack to ba so Bolivia sina Jaharanpur ko ba pom de attack to sini madusu USA gi help tagi Bolivia sina inak khunba aduga white man khakta laiba atopa jati si laitaba aduga attack to riba country or mafam Zaharanpur sidana bu laida pa non white missing laiba atopa jati laiba so Bolivia sina suddenly attack to khibadagi Zaharanpur ase yamna sokle missing am siri aduga war gi scene asi su exactly Gaza du utliba sum tawi hairi aduga Zaharanpur ki missing ase yam wanang le sire question sele back and Vegas exactly Gaza ki public kumna aduna masigi reference asi dagi clear khangbanga misini taseng Israel mti Gaza ki war natraga su oidi basaktam utli basin punamak asina masi Israel mti Gaza bu refer to pani madugi phibam ato film sida tafong na utli haibani aduga point of interest karino haibata film asibu puthorakliba director producer Jews so Jews ki nation ki against the asum da karam to bi aisiri adubu tauduna loikre reality ni Israel ki government daki hautuna public khoisano ki maram ohen kre real da production company asina only for market khak fajana tawbaki sen phangbagi tamak Gaza ki angle hap laga oiram gani su hairi Gaza ki public nungsibagi tamak tawri bu oiram gani di haidi adubu movie asigi manungi thim masina wari asina Israel bu fajana expose ti tawkre makoi bu nungai tabagi phiba momo hen kre machak hen kre aduna ni makoi ni namak saundari se aduka newspaper ke atamasi movie asa masi Israel bu criticize tawbani Gaza da tawri si utpani haibasi am kanna haidi kre se Hauki bacahi mari manga asidagi DC nataga detective comics ko ba production company ase studio ase khara down oida chalisini makoi gi movie sing khara flop ta chatpagi wasu hai makoi da Man of Steel haiduna movie ama recently masigi mangdu putoki masi thoina popular oikide masi karigino haibada Man of Steel asigi character ase changdagi hena powerful oikiba tha jabte yamna waba adugumba saktam ama character ama same kiba aduna fiction oirabasu fiction gi mapa mapu hek ubada tabada khangbada thajaba yadaba su he oiba yado adukumbu oikhisini aduna company ase handaki Superman movie ase phauda yado wakoi gini oina masi dor daigi phibam oirakpa aduna phaudragadi bakoi Superman gi character ase nomno gi flop oikidore aduna masi gi theme ase et torakpani sini Hojik Israel da criticism yamna kanna laikrabani na worldwide ta yamna kanna yengdare hadi film ase live the Superman movie comics movie asigumba amata yengdaba mi singsu masigi movie si yengdare aduga DC company ki Superman character asisu mutlaroi sini hairi sandak yam pawre
sourcing na asumna suhai James Gunn film asigi director ase already handak mukti success oikle masi sembate around $400 million muk changi sini adupu release tawbaki 1 week ki manungda $122 million already tankre so million nate billion da tankre gani hairi ultimately kana bati mokhoi gini James Gunn oikera out film semi ba madugi stars sing ama mo oikera angam choose ngaktani ultimately makhoi gi senni makoi gi mingni makoi gi khautu jangdor aduna hauji ki matam gi film directors sing amri producers sing gi trend amo ikre hot topics aduga related movie ma sempa aduga sen talhopa movie ase khoi gi discussion ki matter amo henpa atuar the film success oi haiba sem koi uke aduna superman so adumna torakpani movie ase criticize tawna robasu Israel da masi nok labasu aduga James Gunn khoina sen yamna kanna tan krabasu gaza gi public te thoina kana gadab nate yes Israel karigino haibasi khara expose oyawi adu mangai thanks for watching channel sibu subscribe to view dana